ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯗ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯄꯨꯖꯔꯛꯑꯦ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯊꯪ ꯃꯌꯥꯝꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯡꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯒꯤ ꯆꯥꯖꯔꯛꯑꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯥꯔꯛꯑꯒꯦ ꯑꯩꯅ ꯀꯣꯟꯅꯗ꯭ꯔꯗꯤꯅ ꯃꯇꯥꯏꯗ ꯈꯔ ꯊꯝꯕꯅꯦꯕ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯈꯨꯍꯥꯎꯁꯤꯗ Paano gusto mo?
ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦꯕ. ꯍꯪꯒꯥꯝ ꯀꯣꯠꯄ ꯌꯥꯝ ꯍꯥꯎꯋꯦꯅ. ꯅꯪꯅꯦꯅ ꯍꯦꯛꯇ ꯆꯥꯎꯁꯜꯂ ꯆꯠꯐꯝꯗꯣ ꯃꯥꯜꯂꯦ. ꯃꯥꯏ ꯃꯈꯣꯜ ꯑꯃ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯁꯦ. ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ ꯃꯌꯥꯝ ꯊꯨꯝꯃꯜꯂꯦ. ꯆꯥꯎ. ꯀꯣꯠꯅꯕꯁꯤꯁꯨ ꯍꯥꯎꯋꯦ. ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯀꯣꯠꯄꯅꯤꯅ, ꯏꯔꯣꯟꯕꯗ ꯀꯣꯠꯄꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯀꯣꯠꯄꯅ ꯍꯦꯜꯂꯦꯕ ꯌꯥꯝ ꯍꯥꯎꯕ.
만남 묵시가 하루가 맛이 상고음도 다 해봐. 그래서 만남 묵시버지 오인남 말이야. 저도 타고 가면 가야지. 응? 타고 가면 가야지. 타고 우띠도 상고음 다 봐. 가. 응. 아. Wow,真好呢。엄마가 갖다 드려. 응.